थौदोक्ता खोइसाउनरबा मियामना CRPF कैम्पता इरांग हौबदा CRPF ना नोंमै कापथोरकपदगी सोक्तुना लाइकनरखिबा कुंबी तेराखोंदगी वाहेंबम बोबी कौबा मियोय अमसु लैखिद्रे Tronglauwi awang leikaida bom pokhai handuna angang ani hatkiba duga apokpibuna sokhankhibagi thongdoka mari leinana security force na chatharakpa drive ta UKNA gi cadre ahum khulai ka konana pare haire amasung state asigi tampaki district manga da haujisu makhata na curfew chathari curfew manungda anayek devakarma lining laishol amadi essential service natana lambida mi chatnabagi chang yamna nemli Mayam khurumzari adom yengbrabas impact news ni ay Elizabeth na hauzi pungza si fawi maruba pausing miyam da pizari CRPF na nongmai kapthorakpadagi soktuna rimsa laika narakhiba miyoy amasu laikhidrai kuki militant singna tronglauwi awang lekai da bomb attack chathaduna pikliba angang ani hathkhibadagi khoisaw naraba miyamna tronglauwi maningi galmanda leiba CRPF ki camp ta thomjinduna irang hobada CRPF na nongmai kapthorakpadagi laikhidaba mi gi masing ahum sukrai ngasi laikhidraba miyo edu Bisnupur district ki kumbi terakhong ward number 7 dagi wahengbam bobi chahi kunmapan apokpa wahengbam ibo chaubani mahak ngarang gi thaudo da mathabakta nongmai maruna panduna sokpadagi rims hospital gi ICU da laikan narakhibani rims ta laikat naraklaba matung ngasi ayuk pung mapan rom taba duaida laikanaba ngamdana laikhidabani hairi laikhidraba miyo asigi pikliba macha nupi ani aduga loinabi laihori loina laikhidrabagi hakchang adu postmortem taunabagi damak rims ki mokta thamkhrai ngarang gelmanda laiba CRPF camp ta miyam na thomjin baduda CRPF na nongmai kapthorakpada miyoy ani laikhidabaga loinana kuntarukna asopan nangkhibani ngarang laikhidaba miyoy ani aduna sagolban tera lukram leiraktagi huidrom Michael chahi kuntrani thoi apokpagi maming huidrom Mohan amade torbong waikhurok laishram jiten chahi nifuma thoini kuki militant singe attack ta laikhidraba angang ani aduna matung tarakpa thodok ta laikhidraba miyoy manga maki hakchang rims ki mokta loina mak thamli ngarang CRPF camp ta thokiba thogdo du da sokiba kharadi ngarang mak operation tawduna khudong thiningai oidabadagi discharge sokravani thogdo du da nongmai maruna pankhibi ngang khalawai dagi KH tamo chahi yankhai hauze ortho female ward ta laing chathari nambol haikruzam dagi chahi kunmari suraba N Roshan amade Moirang Konjengbam Laikai digi chahi kuntrani thoi suraba Moirang Them Purnikanta hauze male surgery ward amadi male plastic surgery ward ta laing chathari asok pakhara amana hauze su towan ba hospital singda laikan aduna laigibani Amaromda bobina laikhidaba si leibaki damaktani miyamna apamba tawbada imung manungasu miyam gi tung ingani haina laikhidraba W Bobby gi mamabo El nganthoina fongdorakli Rims ki mokta paumi singa unabada nganthoina makha taraduna yanaba ma puraktri fawba Bobby gi hakchang laukhiroi hairi kuki khulai paiba singna tawningbada tawbada action amata lawdaba si laibak thibani haiba wafam nganthoina thamladuna kuki khulai paiba singna tawriba singa sigi mathakta mari lenaba authority na action lawgadabani haina taksilakli कुछ मिलिटेंट सिंह ने नोंमै कापथरको मतमदि सिपाही सिंह अमता अथिंग पीबीदे सेंटर गवर्नमेंट असु कैसु मगोय लो लेते आइन लेते अदुबो इसा सिंह पेंदब खितंग लेबदि मकोय गिना सिपाही ने नोंमै कापीदुना मादो तारब बाउदा कनामतन लौखत पंगमदे मोयना लोयना कोइसे लगल ले हाय मानंगन पुखल मसु माग हिंगबगे चांस वांग मनी हाय अदुबो सेंटर गवर्नमेंट गी मणिपुर गवर्नमेंट गी मतिक चारब सिपाही मयाम ने थमीब सिंह जिना कोई मितै सिंह जे नोमगी अदुम लोसिल अखोइगुम्बा मैसा खांगबा नौग्रबा मागे नुपीना सिदा तारगा लेरिबा सिगुम्बा मिका मेरा खोन मयाम से तादनुदमक्ता लेबाक मयामना सिगुम्बा से मतुंगदा अमुना थोपीदनबा अखोइदि लेबाक मयामना सिन्नाजरे Tronglauwi thongdokpu yaningdaba phongdoktuna ngarang numedang khoisaw narba miyam ki ihauda sokiba miyoy manga rimsa laikanakhi miyoy singasi ngarang numedang miyam na haukiba ihauda security force ka muknarakpadagi irang lakshina bahaiduna security force na tear gas kapuna tankhairakpada tear gas cell na panduna sokibani asokpa singadu rimsa khudakta pukhatuna laikanaraba matung discharge sokhi adubu sagolban salam laikai digi naucha kauba miyoy amadi ngasi ayuk naucha masa nungairaktabadagi amuk hana rimsta pukhatuna laikanari
ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯊꯥꯡꯃꯩꯕꯟ ꯏꯃꯥ ꯈꯣꯟꯊꯣꯛꯉꯥꯟꯕꯤ ꯃꯩꯔꯥꯄꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯒꯤ DM ꯀꯣꯂꯦꯖ ꯋꯦꯁꯇꯔꯟ ꯒꯦꯠ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯥꯡꯃꯩꯕꯟ ꯏꯃꯥ ꯈꯣꯟꯊꯣꯛꯉꯥꯟꯕꯤ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯊꯧꯃꯤꯁꯤꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯦꯟꯗꯜ ꯀꯠꯄꯒ ꯂꯣꯏꯅꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯣꯡꯂꯥꯎꯕꯤꯗ ngarang kuki militantsingna chatharakhiba bomgi landa pikliba angang ani leikhidaba aduga apokpi mamabuna sokhankibagi thodokpu Rashtriya Swayam Sevak Sang RSS Manipur Pranta cherol amada kanna yaningdaba fongdorakli। Tronglaubi thodok matung security force chatharakpa drive the United Kuki National Army UKNA gi cadre ahum khulaiga konana fari hairi faraba makhoi ahum adudi Sasang Paulalem Wi-Fi amadi Jampau ni hairi makhoi ahum asigi manungda Sasang amadi Paulalem Wi-Fi asi Churachandpur district ki K Saronfai village tegi Indian Army ki anishiba Maha Regiment 28 Madras Regiment amadi Churachandpur police ki apunba kangbu na favani makhoi anidagi AK-47 rifle amaga SIG swar pistol amaga loinana sel yauna polam khara su fagat pangam ki hairi loinana Jampau hariba miyosana Churachandpur district ki Kaprang village tegi Churachandpur police amadi 19 Garwal rifle gi apunba kangbu mana favani hairi Matang swasada break amalojage break matungda Tampaki district manga da curfew makhata na chathabagi pau amadi Manipur masu malim gi tuwan pa ipauksing puduna lakchige impact news meeting taduna view Khanghan Jaba Impact Cable TV gi franchisee oinaba khudong chaba pizari Impact TV gi network asibu henna pak chauna sandoknaba amadi subscribers singda high quality service pinaba pandamda cable TV franchisee sing kaujari requirement singdi optical fiber amadi coaxial cable networking da ningthi na khangba amadi semsaba heibaga loinana local network ta manage tawba ngamba oigedabani cable TV gi franchisee asibu pambiba singna screen da pizariba number sing asida call tawbirau natraga kasham patleba Impact TV gi office ta lengshin birau mayambo mukhana taram nokchere bulletin asigi makhata ba pau miyam da pizari State asigi Tampaki district manga da hausiksu makhata na curfew chathari curfew manung da tangai fadaba anayek deva karma lining lashol amadi essential service natana lambi da mi chanabagi chang yamna nemli State asigi Tampaki mafam da oirakliba tangdu leita da bagi fibam asigi yenglaga Tampaki district manga Imphal East Imphal West Bisnupur Thoubal amadi Kakching district ta ngarang deki matam kaktana curfew thamjin khibani Hariba district manga asige district magistrate na thadorokiba cherol singi matung inna curfew asida essential service sing haibadi health PHED MSPDCL education department municipal council media ATM da sel hapachet pasing child helpline women helpline elder line telecom service provider na chingba singi oinadi aduma komthokani hairi Militant sing na Bisnupur district ki Tronglaubi awang likai da bongi landa chathaduna pikliba angang ani hatkiba hariba thongdo dugi pendaba phaisaro miyamna gelmonda liba cha kemda changchin akan ba khongjang changchin bada mafam maduda laiba sia personal singa numai kapsara kadigi yo ahum lekhidaba kharga machi phawda lekhidaba asi punna biyo manga sukhre hariba chumba pandaba thongdo asi thorak padagi Tampaki Mafam singda maroina Imphal East, Imphal West, Bisnupur amasung Kakching area da miyamna lambi lamjang do thoraktuna hariba thongdok adubu yaningdaba phongdoktuna akan ba khongjang changsilakpadagi laiga ki maikai dagi ngarang hariba district manga aduda thangpiba curfew ngasi suma phungphana adumuk chathari curfew lokthokpagi wafam leitri hariba singba curfew asida laiga ki maikai dagi thokpa order adu matungina lining laisol aduga tongan ba essential service ki oinadi konsinde habi wafam lari adubu curfew manungda biyan chappa yaroi bi manga digi na punba yaroi habi order le jarbosu tangai phadaba miyosing hojik lambi lamjaw chappa gi mamidi adumak kari chagiba miyosing asigi bathakta security force ki maikai dagi phaba punba gi thongdok hoji pawbugi laitri loinana hoji maksu mafam kayada security force ki maikai dagi
ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯛꯀꯗ꯭ꯔꯥ ꯏꯔꯥꯡ ꯍꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯐꯝ ꯀꯌꯥꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯃꯃꯤ ꯑꯗꯨꯃꯛ ꯇꯥꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟ ꯁꯤꯃꯛꯇꯗ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯔꯤꯀꯦꯗ ꯈꯥꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯃꯃꯤꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯏꯔꯣꯝ ꯃꯆꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯥꯔꯁ ꯃꯉꯥꯡꯆꯥ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ District Mangada Numit Humni Yoina Internet Service Atingba Thamkibaduda Broadband Service ILL Amadi FTTH Yoina Atingba Si Komthoknaba Laingang na order tokrai Manipur Lenga ki Commissioner cum Secretary Home and Asok Kumar na khudiyek piduna thadorapa chirolamada state asigi tampaki mafamda oirakliba law and order ki fiba masigi yenglaga district manga haibade Imphal East, Imphal West, Bisnupur, Kakching amadi Thoubal district ta numit humni yoina VPN service yauna internet service mobile data service na chingba sing ngarangdagi thingkiba adumak laikigani Adubu broadband service ILL amadi FTTH ki oina thingba si komthoknaba laingak na order tokre hairakli Hausa sanabagi pauda Tata Indian Premier League IPL T20 ki Taramapan Suba edition ki ngarang sanakiba match sa Rajasthan Royals na Mumbai Indians po run kuntareta maithiba pikere Guwahati ki Barsapara Stadium da sanakiba match aduda Mumbai Indians na toss ngamduna bowling hana chathanaba warep lokhibaga loinana batting hana sanakiba Rajasthan Royals na apiba over taramathoi da wicket ahum turaga run chamaga yankhai lokhi madugi paukhumda Mumbai Indians na over taramathoi da wicket mapan turaga run chamaga kunhumdoi khaktamak lauduna run kuntareta maithiba nanghi lega sigi ngasi sanagada bahanba match sa Delhi Capitals amadi Gujarat Titans anina lamba taungnaragani hariba match se nungthil pung 3 makhai thaba matamda Delhi gi Arun Jaitley Stadium da sanagadabani Aroibada bulletin asigi headlines amu khana miyamda thamjari Chonglawi Thongdokta Khoisau Narba Miyamna CRPF camp ta irang haubada CRPF na nongmai kap thorakpadagi soktuna laika naraki ba kombi tara khongdagi wahengbam Bobby kauba miyoy amasu laikhidrai Chonglawi awang laikai da bom pokhai handuna angang ani hat kiba duga apo pibuna sokhan kibagi thongdok mari leinana security force na chatharakpa drive da UKNA gi gather ahum khulai ga kona na pare haidi Amasung state asigi tampaki district manga da husisu makata na curfew chathari curfew manungda ana yek devakarma lining laishol amadi essential service natana lambi da mi chanabagi chang yamna nemli Matang soisida bulletin solution jare Manipur masu malemgi tuan ba mafam singda thokliba I paw singidama impact news meeting tatuna view For the first time in Imphal, Oriana Academy brings you 3 days hairstyle